ꯁꯔꯨꯛ ꯌꯥꯕꯤꯔꯕ꯭ꯔꯥ ꯁꯦꯡꯅ ꯍꯥꯏꯖꯒꯦ ꯂꯥꯟꯐꯝꯗ ꯀꯌꯥꯝ ꯆꯠꯂꯦ ꯀꯥꯞꯅꯕ ꯀꯌꯥꯝ ꯌꯥꯎꯔꯦ ꯁꯤ ꯑꯝꯇꯪ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕꯤꯔꯛꯑꯣꯕ ꯏꯔꯥꯡꯒꯤ ꯁꯨꯡꯌꯥꯎ ꯌꯥꯎꯗꯅ ꯄꯥꯡꯅ ꯉꯥꯡꯉ ꯐꯣꯇꯣꯒ ꯍꯥꯞꯄꯒ ꯊꯥꯒꯠꯄꯤꯔꯗꯤ ꯊꯥꯒꯠꯄꯤꯔꯛꯀꯅꯣ ꯌꯥꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯅ ꯉꯥꯡꯉꯤꯕ ꯋꯥꯍꯩꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥ ꯁꯥꯎꯅꯤꯡꯕꯗꯣ ꯌꯥꯝ ꯊꯤ ꯄꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯍꯜꯂꯣ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛꯁꯦ ꯍꯥꯟꯅ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯈꯤꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯨꯒ ꯑꯩ ꯔꯤꯄ꯭ꯂꯥꯏ ꯈꯔ ꯄꯤꯖꯒꯦ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯌꯥꯝꯅ ꯉꯥꯡꯉꯤꯁꯤꯒꯤ ꯔꯤꯄ꯭ꯂꯥꯏ ꯈꯔ ꯄꯤꯖꯒꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯦ ꯑꯄꯪ ꯊꯧꯅꯥꯗ ꯃꯤꯒꯤ ꯀꯦꯝꯇ ꯆꯦꯟꯁꯤꯜꯂꯒ ꯊꯋꯥꯏ ꯊꯥꯗꯣꯛꯄꯗꯣ ꯃꯗꯨꯗꯤ ꯑꯁꯤꯡꯕꯅꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯗꯦ ꯀꯣ ꯁꯤꯔꯗꯤ ꯃꯔꯝ ꯆꯥꯅ ꯁꯤꯒꯗꯧꯅꯤ ꯀꯣ ꯁꯤꯔꯗꯤ ꯃꯔꯝ ꯆꯥꯅ ꯁꯤꯒꯗꯧꯅꯤ ꯃꯤꯅ ꯅꯣꯡꯃꯩ ꯀꯥꯞꯄꯛꯏꯉꯩ ꯃꯔꯛꯇꯨꯗ ꯊꯕꯛ ꯍꯜꯂꯛꯄ ꯉꯥꯏꯔꯤꯀꯣ ꯊꯕꯛ ꯍꯦꯛ ꯍꯜꯂꯛꯄ ꯐꯦꯁꯕꯨꯛ ꯅꯊꯋꯥꯛ ꯆꯪꯉꯒ ꯐꯗꯅ ꯁꯤ ꯆꯠ ꯚꯤꯗꯤꯑꯣꯁꯤ ꯇꯥꯔꯗꯤ ꯎꯔꯦ ꯄꯥꯏꯔꯛꯄ ꯊꯥꯒꯠꯄ ꯀꯌꯥꯝ ꯃꯔꯨꯅ ꯄꯥꯟꯕ ꯀꯨꯏꯔꯝꯃꯅꯣꯗꯤ ꯍꯥꯏꯁꯦ ꯈꯪꯗꯦ ꯍꯧꯅꯕꯤꯅꯤ ꯑꯇꯣꯞꯄꯅ ꯁꯤꯌꯥꯔ ꯅꯣꯏ ꯇꯧꯅꯔꯛꯄ ꯅꯣꯡꯃꯩ ꯀꯟꯅ ꯎꯕꯅꯦ ꯀꯥꯞꯄꯦ ꯍꯥꯏꯇꯥꯔꯗꯤ ꯅꯣꯏ ꯀꯩꯅꯣ ꯇꯧ ꯌꯥꯗ꯭ꯔꯣ ꯄꯥꯛꯊ ꯂꯩ ꯌꯥꯗ꯭ꯔꯣ ꯃꯤ ꯈ꯭ꯋꯥꯏ ꯄꯥꯛꯊꯅꯔꯤ ꯅꯣꯏ ꯀꯩꯗꯧꯕꯩ ꯄꯥꯛꯊꯗꯦ ꯅꯣꯏꯗ ꯅꯣꯡꯃꯩ ꯅꯝꯃ ꯀꯥꯞꯄꯗꯤ ꯅꯠꯇꯦꯗꯅ ꯆꯪꯉꯛꯇꯅꯕ ꯍꯥꯏꯅ ꯀꯥꯞꯄꯤꯅꯤ ꯃꯣꯏꯁꯨ ꯕ꯭ꯂꯦꯡ ꯐꯦꯌꯔ ꯇꯧꯗꯦ ꯃꯤꯉꯣꯟꯗ ꯀꯥꯞꯁꯤꯜꯂꯤ ꯃꯥ ꯉꯥꯡꯉꯤ ꯇꯥꯕꯤꯀꯣ ꯂꯥꯟ ꯃꯔꯛꯇ ꯆꯪꯒꯦ ꯍꯥꯏꯇꯥꯔꯗꯤ ꯈꯔ ꯈꯪ ꯇꯥꯏ खरा हाई वखन खरा साना ताई नोंमई कापथोरइङै मतमदुदा अई करमायन कर्म पोजिशन दा लैगदगा एदो खंग ताई मनादा नोंमई पालिदो मकोकता पालौ सोनदगी पा ꯍꯣꯏ ꯏꯌꯥꯝꯕꯅ ꯉꯥꯡꯉꯤꯁꯦ ꯌꯥꯝ ꯐꯩ ꯀꯥꯞꯄꯤꯉꯩꯗ ꯄꯥꯛꯊꯔ ꯂꯩꯕꯁꯤꯅꯦ ꯃꯥ ꯍꯥꯏꯁꯦ ꯑꯗꯨ ꯁꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯉꯥꯡꯁꯤꯡ ꯁꯤꯔꯤꯕ ꯏꯌꯥꯝꯕꯁꯤꯡ ꯏꯅꯥꯎꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯍꯟꯗꯛ ꯑꯉꯥꯡ ꯂꯩꯈꯤꯗ꯭ꯔ ꯃꯇꯨꯡꯗ ꯊꯣꯝꯖꯤꯟꯕꯗ ꯃꯣꯏ ꯑꯍꯨꯝ ꯂꯩꯈꯤꯗꯕꯗꯨꯒꯤ ꯃꯇꯥꯡꯗꯅꯦ ꯃꯥꯅ ꯉꯥꯡꯉꯤꯁꯦ ꯑꯗꯣ ꯁꯤꯗ ꯉꯥꯡꯉꯤꯕ ꯈꯨꯡꯒꯥꯡꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯦ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕꯤꯗ ꯐꯃꯨꯡꯗ ꯑꯗꯨꯝ ꯐꯣꯟ ꯃꯦꯠꯂ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯦ ꯌꯦꯡꯉꯒ ꯍꯥꯏꯇꯥꯔꯦ ꯔꯤꯄ꯭ꯂꯥꯏ ꯄꯤꯕꯒꯤ ꯃꯑꯣꯡꯅꯤ ꯃꯥ ꯇꯧꯔꯤꯁꯦ ꯃꯥ ꯏꯔꯥꯡ ꯁꯨꯡꯌꯥꯎ ꯌꯥꯎꯕ ꯃꯤ ꯅꯠꯇꯦꯕ ꯁꯤꯒꯤ ꯃꯤꯁꯦ ꯃꯥꯅ ꯉꯥꯡꯉꯤ ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ ꯑꯗꯨꯝ ꯈꯪꯉꯦꯕ ꯅꯪ ꯁꯤꯒꯤ ꯏꯌꯥꯝꯕ ꯍꯥꯏꯖꯔꯒꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯍꯟꯅꯤ ꯀꯣ ꯏꯄꯥꯒꯨꯝꯕꯕꯨ ꯑꯣꯏꯅꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯥ ꯊꯥꯡꯃꯩ ꯁꯦꯡꯅ ꯏꯔꯥꯡ ꯌꯥꯎꯕ ꯃꯤ ꯑꯃ ꯑꯣꯏꯔꯒꯗꯤ ꯁꯤ ꯇꯧꯔꯤꯕ ꯄꯣꯠꯇꯣ ꯃꯥ ꯈꯪꯅꯤꯕ ꯁꯨꯡꯌꯥꯎ ꯌꯥꯎꯗꯅ ꯐꯣꯟꯗ ꯑꯗꯨꯝ ꯃꯦꯠꯂꯒ ꯐꯦꯁꯕꯨꯛꯇ ꯄꯉꯥꯡ ꯉꯥꯡꯕ ꯃꯤ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤ ꯃꯤꯁꯦ ꯃꯥꯅ ꯁꯤꯗ ꯉꯥꯡꯉꯤ ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ ꯉꯥꯏꯍꯥꯛꯀꯤ ꯄꯦꯟꯗꯕꯗꯨꯅ ꯁꯤꯅꯤ ꯅꯥꯅꯤ ꯈꯪꯗꯦꯒꯩ ꯆꯣꯡꯊꯣꯔꯛꯑꯕꯅꯦꯕ ꯑꯩꯈꯣꯏ ꯅꯤꯡꯇꯝꯕ ꯐꯪꯖꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯁꯦ ꯂꯣꯏꯁꯦ ꯍꯥꯏꯔꯒꯗꯤ ꯂꯣꯏꯁꯟꯕ ꯅꯥꯏꯖꯦ ꯍꯥꯏꯔꯒꯗꯤ ꯁꯤꯕ ꯈꯔꯗꯤ ꯌꯥꯎꯅꯤ ꯁꯨꯃꯥꯏꯅ ꯀꯠꯊꯣꯛꯄ ꯈꯔ ꯌꯥꯎꯗ꯭ꯔꯒꯗꯤ ꯁꯤꯁꯨ ꯌꯥꯔꯣꯏꯀꯣ ꯌꯥꯝ ꯁꯤꯅꯤ ꯑꯗꯣ ꯀꯔꯤꯝ ꯈꯪꯗꯕ ꯏꯌꯥꯝꯕꯁꯤꯅ ꯄꯥꯡꯗ ꯉꯥꯡꯉꯒ ꯏꯔꯥꯡꯒꯤ ꯁꯨꯡꯌꯥꯎ ꯌꯥꯎꯗꯅ ꯄꯥꯡꯗ ꯉꯥꯡꯉꯒ ꯐꯣꯇꯣꯒ ꯍꯥꯞꯄꯒ ꯊꯥꯒꯠꯄꯤꯔꯗꯤ ꯊꯥꯒꯠꯄꯤꯔꯛꯀꯅꯣ ꯌꯥꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯂꯥꯟ ꯆꯪꯕ ꯍꯥꯏꯁꯦ ꯂꯥꯟ ꯆꯪꯕ ꯍꯥꯏꯁꯦ ꯂꯥꯟ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯆꯪꯉꯤꯗꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯅꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏꯗ ꯃꯣꯏꯗꯤ ꯍꯥꯠꯂꯨꯔꯅꯤ ꯆꯪꯕ ꯅꯠꯇꯦꯕ ꯂꯥꯟ ꯆꯪꯕꯗ ꯀꯣꯛ ꯁꯥꯟꯅꯒꯗꯕꯁꯦ ꯑꯌꯥꯝꯕ ꯀꯣꯛ ꯌꯥꯝ ꯂꯩꯔꯒꯗꯤ ꯂꯥꯟꯁꯦ ꯑꯝꯇ ꯁꯔꯨꯛ ꯌꯥꯕꯤꯔꯕ꯭ꯔꯥ ꯁꯦꯡꯅ ꯍꯥꯏꯖꯒꯦ ꯂꯥꯟꯐꯝꯗ ꯀꯌꯥꯝ ꯆꯠꯂꯦ ꯀꯥꯞꯅꯕ ꯀꯌꯥꯝ ꯌꯥꯎꯔꯦ ꯁꯤ ꯑꯝꯇꯪ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕꯤꯔꯛꯑꯣꯕ ꯀꯣꯛ ꯁꯥꯟꯅꯒꯗꯕꯅꯤ ꯍꯥꯏꯔꯤꯁꯦ ꯌꯥꯝ ꯈꯪ ꯇꯥꯔꯒꯗꯤ ꯍꯦꯛꯇ ꯐꯣꯟꯗ ꯌꯦꯡꯉꯒ ꯄꯥꯡ ꯉꯥꯡꯉꯒ ꯊꯕꯛ ꯇꯧꯕꯗꯤ ꯇꯧꯕꯤꯔꯛꯀꯅꯣ ꯁꯤꯔꯤꯗ ꯇꯔꯥꯏ ꯇꯔꯥꯏ ꯍꯦꯛꯇ ꯁꯤꯕ ꯅꯠꯇꯦ ꯑꯗꯣ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝꯕ ꯚꯤꯗꯤꯑꯣꯁꯦ ꯍꯥꯏꯗꯤ ꯑꯩ ꯅꯣꯡꯃꯗ ꯁꯨꯡꯁꯦꯝ ꯁꯦꯝꯗꯦꯀꯣ ꯑꯩ ꯁꯥꯎꯅꯤꯡꯕ ꯈꯔ ꯂꯩꯔꯒꯁꯨ ꯁꯨꯡꯁꯦꯝ ꯁꯦꯝꯗꯦ ꯃꯤꯅ ꯐꯣꯟꯗ ꯀꯩꯗ ꯄꯪꯉꯥꯡꯗ ꯉꯥꯡꯅꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯤꯕ ꯏꯃꯨꯡꯗꯨꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯨꯜꯂ ꯉꯥꯡꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯚ꯭ꯌꯨ ꯄꯥꯝꯕꯒꯤ ꯇꯥꯏꯞꯇ ꯍꯨꯜꯂꯒ ꯄꯪ ꯉꯥꯡꯁꯤꯟꯕꯤꯕ ꯑꯗꯨ ꯇꯧꯕ ꯄꯪꯉꯥꯡꯗ ꯉꯥꯡꯕ ꯑꯩ ꯊꯦꯡꯅꯩꯑꯕ ꯑꯩꯈꯣꯏ ꯅꯣꯡꯃꯇ ꯇꯧꯗꯦ ꯑꯗꯣ ꯉꯁꯤ ꯑꯩ ꯊꯕꯛ ꯍꯜꯂꯛꯑꯒ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯊꯦꯡꯅꯔꯀꯥꯟꯗ ꯌꯥꯝ ꯃꯥꯅ ꯉꯥꯡꯉꯤꯕ ꯋꯥꯍꯩꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥ ꯁꯥꯎꯅꯤꯡꯕꯗꯣ ꯌꯥꯝ ꯊꯤ ꯄꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅꯗꯤ ꯉꯥꯡꯍꯟꯖꯅꯤꯡꯗꯦ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯔꯒꯗꯤ ꯁꯤꯈ꯭ꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯨꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜꯗꯣ ꯊꯥꯒꯠꯐꯝ ꯊꯣꯛꯑꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯉꯥꯡꯍꯟꯖꯅꯤꯡꯗꯦ ꯃꯇꯨꯡ ꯃꯅꯥꯎ ꯉꯥꯡꯕꯤꯔꯛꯀꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯖꯗꯦꯕ ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ ꯍꯥꯏꯗꯤ ꯃꯥꯅ ꯄꯦꯟꯗꯕꯒꯤ ꯍꯣꯏ ꯉꯥꯡꯖꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯑꯕꯀꯣ ꯄꯦꯟꯗꯕꯒꯤ ꯉꯥꯡꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯌꯦꯛꯅꯕꯁꯤꯡꯅ ꯍꯣꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒ ꯍꯧꯖꯤꯛ ꯇꯧꯅꯔꯤꯕ ꯏꯔꯥꯡꯁꯤꯒꯤ ꯌꯦꯛꯅꯕꯁꯤꯡꯅ ꯇꯥꯈ꯭ꯔꯒ ꯀꯂꯛ ꯄꯦꯟꯅꯈꯤꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯗꯤ ꯉꯥꯡꯍꯟꯖꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ